English sing ani ga supna tara tare tara nipan ki manungda paikhat kadaba project sing matam chana loisinana ba chief minister na mari lena ba department ki mioi singda khangan kre NSNIM ka center ga waroi sin purak tringaida lalahulup asin hathiba kuki micham chamapan ga supna mangagi legal settlement purakada bani haina kuki inpina taksilakli NPF Manipur State ki President Lautok le hairiba wafam adu chatnaba yaroidaba wafam ni haina NPF Manipur State ki President Awangbo Nyumaina Sengdokre Chinglaiba Kothokpa leptabadagi Thobal District ki manung channa Usoipokpi da lariba Usoipokpi Chingol asi tumkhidawre haina mipainari Amasung Junior Mr. Asia ki mingtol fangkraba Laiton Jam Risikantagi hantak chatkadawriba Mongolia khongchatta mateng oinanaba maikai kayadagi sel gi tengbang pinarakli Mayam ba khurumjari adom neng biri bas impact news ni ai pinki okram na hauji pungja se fawbagi maroiba pausing miyam da pizari English sing ani ga supna tara tare tara nipan da tongan tongan ba government department singna paikhat kadaba chaukhat thaurangi thabak amadi scheme singi matang da khanana ba ngasi chief minister N Birena mayai tangbal loduna review mifama mapangthokre Chief Minister ki Secretary ta Cabinet Holder pangthokiba mifam aduda tongan tongan ba government department singna paikhat liba project amadi scheme sing Chief Minister mashamak na kupna yengsinki Chaliba chahi asigi manungda paikhat kadaba project sing matam chana loisinana ba Chief Minister na mari leinaba department singi administrative secretary amadi department gi makok singda khangan ki State asida achauba ahongba mapurakya hairabadi haujik leiriba thabak subagi maong asi hongdokpa tai haina Chief Minister na phongdokhi loinana chaukhat thaurangi thabak sing asi lamdam asida leiriba lairabadagi lairaba mioi singda ningthina phanghanana ba mari leinaba department singi administrative secretary amadi HOD da CM na khanganki ngasi gi mifam aduda cabinet minister chief secretary DGP tongan tongan ba department singi administrative secretary commissioner amadi director singna sarpya khi Kuki furup ki amamba numit sanit nikhoga mari leinana miyamna achauba khongchat ama chatkre English sing amaga chamapan marfutara taret ki September tang tara humdoida aina thingkraba lalahulup NSNIM na kuki micham kaya hat khibagi thawongbu yaningdaba phongdoktuna chahi khudingi ngasi gi numit asi palan tawduna lakhibani Thaudok aduda kuki micham lising ama hena sikhibaga loinana khul chahom go homfurom amangata thokhibata natana furup asigi mioi lak amarom mayum thadoktuna chena khibani Khongchat adu thangmaiban thau gram dagi hauraga chingmairong khongnang ani karaktagi North AOC lambi da laktuna khuyathong fauraga thau gram da panthungbam oikhi Khongchat aduda saruk yakhiba Kuki Students Organization KSO General Headquarter gi President Pautin Thang Liufeng na Central Government na Kuki genocide issue asibu nathaiduna thambagi mayokta protest tobo oina rally asi pangthokpani Micham kaya minungsi laitana hatok pikhiba tamthiraba Kuki genocide issue asida mityeng changpagi mahutta Central Government na NSNIM gi framework agreement ta hena pukning changsinduna laiba laibak thibani Thaudok asi thokraba matung chahi kunmari gi mamangdagi matam aduda pankhiba Central Government ta memorandum hompu hena pisinduna lakli adubu ngasi faubada issue asida ahenba mityeng changbidri Central Government na furup masel gi marakta michang mikhai naibagi moong asi tung koina chatharaklabadi Central Government ki apambagi mayokta kuki miyam na issue asigi policy review tawrakpasu yai haina phongdokhi The central government is always trying to avoid the issue. They should give priority to settle this crime against humanity. Rather than settling this issue, the Indian government invite the NSNIM for a political dialogue and recently signed the framework agreement. If the government, the central government, continue its indifferent attitude, there will be a time
there will come a time when the Kuki people will review its policy vis-a-vis the Indian government, and that will not be in the best interest of India. English sing amaga chamapan marfutara mathoidagi marfutara humdoida thokhaningda bathodok amada naga kuki khut thokna khibada leikhiraba kuki lising amabu ningsing bagi thoram ama ngasi kangpokpi district ki manung chana leiba bongbal khulen gi fundamental biblical baptist church ta pangthokre laibak thiba thodok adubu amuk hana tholaktana ba haiduna ishwar da lamdam adugi miyamna prathna tawki Nakalamaromda Bongbal Khulengi ngasi faubada National Food Security Act ki makhada lairaba singna fangfam thokpa PDS ki potlam sing fanghanbada namthak tawbiri haina Bongbal Khulel village ki chief amasung chairman PK Kipgen na fongdokre makha taraduna chahi asigi April thadagi September faubada khungang asigi fangfam thokpa cheng ki mamal government na lupa lakh ahumda pirabasu makhoidadi lupa mangada yauhalli haiki amasung khungang aduda yumcha malaizarabasu napsa ki card holder di nifu khakta lairi masipumna mak asi agent khaikho kamgi makhada pibani maram aduna government na hiramasigi matangda yengsinbiu karigumba yengsinbida batarabadi September thagi aroiba chayolda khunja singna fangliba napsa ki card sing adu surrender tawragani haina fongdokre 시군바 동동시 아무 하나 톡도 나가야 해나 거기는 시기 봉자 내내 다리 시기 셋업을 기타 시다 거기 군기 스토어 군기 비에스나 프로그램 슬라가 거기 쇼가 파트너스 마이토기 능시는 바타 버시 그럼 부고자 그다기 해나 거기 바소나 거기 바이버다 거기 sarmantola nuti angam naiti ekoi ang nasi siblek de di seda cak yelo isoda partner to More ki CDO na ngase Imphal More van parking mayadagi UNLF ki kadarma fare hairi farba miwe edudi Larian Lakpam Priyo Kumar Singh alias Tayan Chahi Kulhumdoi apokpagi mingna sanajauba Singh kawi More ki tali road takini hairi Advocate MA Sarkar Rajna Laikhidabada All Manipur Bar Association Ambana Cherol Amada Awaba Fongdorakli Loinana Laikhidabagi Mafamda Ikai Kumnaba Utpa Oina Minute Ani Tumina Leptuna Awaba Fongdoki Haina Cherol Asina Makadarakli Naga People's Front NPF Manipur State ki President Logthokle Hairiba Wafam Adu Chatnaba Yaroidaba Yumfam Yaudaba Wafam ni Haina NPF Manipur State ki President Awangbo New Maina Sengdokre Loinana Manipur da Hausik NPF Tokai Thaba Leite Amato Oina Mapangal Kanba Party Ama Oina Lairi Haina New Maina Fongdokre Ngarang NPF ki Central President ni haina claim tawriba Dr. Surozeli Lejitsuna Awangbo New Maibu NPF Manipur ki President ki famdagi lawthokle haina thadora khiba cherol aduga mari lainana ngasi NPF Manipur State ki makok thongba luchingba singa Hotel Imphal da paumi singa unabada Awangbo New Maina Dr. Surozeli Lejitsugi order adugi matangda sengdorak laduna hai Mahaku President ki famdagi lawthokle haina order thokliba NPF Central President ni haizariba Dr. Surozili Lejitsu asi Nagaland da NPF ki MLA nifu nipan laibaki manungda MLA tarama thoi khakna support tawba kangbuni Mahakna NPF ki President ama oina undemocratic oiba thabak sing tawrakpaga loinana NDA amadi nedaga NPF ka chatminararoi haina warep lawrakpadagi Nagaland da NPF ani thoki Ani thokpaduda MLA tarama thoina Dr. Suruzeli Lejisibu sagat khiloinana MLA kuntra taretna TR Zilyangbu sagatuna Nefuriyo bu party asigi interim president oina hapki haina awangbo new maina fongdoki Mahakna makha taraduna NPF Manipur State ki Democratic Party ama oina majority leiba mafam singda sagatpani Nakalamaromda party ki president amadi tongan ba thaupu ba sing khanba asi chahi gi oina pangthokpa Central Executive Council gi convention da khanagadabani chahi asi gi su lakliba November thada pangthoklaba yai masida karambana NPF Central gi president asengbano haibadu khanglagani haiki Loinana hauzik Manipur da NPF ki minister Logthok Lawsin gi wafam amata leite NPF na BJP ga yamna mari fana chatminari makha na chatminakhigani haina su mahakna makha taki Akoi gi party gi president oina khalamba duga
पुरम अखोई डॉक्टर सरोजली की लुचिंग मखासिदा बीजेपी का अखोई मरी लेनरोय हाइबदुगुम्बा डिसीजन से अखोई की नॉलेज यौदबीदा लौरकपसिदा अखोइना डिसीजन असी यामना वन साइडेड ओइबा पार्टी में यामना पामजदबा डिसीजन लौबसिदे अखोई कंडेम तवे हाबसिजो गलोइनना गवर्नमेंट पाइमिनरबी असी अखोई कंटिन्यू तौजगनी हाबस डिसीजन असीसो मणिपुर स्टेट यूनिट की डिसीजन ओइना लौजबनी असीगा कॉन्ट्राडिक्टरी ओइबा अदुगुम्बा डिसीजन लौखिबा अदुगुम्बा ग्रुप नागालैंड हजिक लेजब अदुगी ग्रुप असिना ngasi अखोई बु लौथोखरे हाइबा खबर सुमाइना थोपसिदि मरी लेनद्रबा हाइबा तारे मरमदे अखोइना ऑलरेडी वी हैव ऑलरेडी रिजेक्टेड देम ngasi मणिपुर द एनपीएफ से इंटैक्ट ओइना लै असिदा तोंगानबा ग्रुप अनि थोकना लेते चीफ मिनिस्टर की रिलीफ फंड माउ यूनियन इम्फाल नंगसी लुपा लिसिंग यांखै मंगा मतेंग पांगख्रे हाइरिबा सेनफम अदु चीफ मिनिस्टर की सेक्रेटरीट यूनियन असि टीम ना चीफ मिनिस्टर एन बिरेंद्र सिनाकी लोइनना चीफ मिनिस्टर नसु यूनियन असि बुथागतपा फोंदोरकली थौबाल डिस्ट्रिक्ट की मनुंग चनबा उसोईपोकपीदा लैरिबा उसोईपोकपी चिंगोल चिंगलेबा कोथोकपा लेप्तबदगी चिंगदुम असि तुमखिदौरे हाई कोर्ट ना चिंगलेबा कोथोकपदा अथिंगबा थमक्रबसु तुमिन ना चिंगलेबा लेप्तना कोथोकले हाइबगी चिंगनबा याबा खुदम चांगदम कया अमा लैरी इंपैक्ट न्यूज ना मफम अदुदा चंगसिलुबदा मतम कुइनगी ममांगदगी चिंगलेबा कोथोरकपना चिंग अदु चिंग मांड्रे हाइरिबा चिंग असिगी नेशनल हाईवे नंबर 2 की परिंगदा युम कया अमसु तासिल्ली चिंग परिंग असिदा इंग्लिसिंग अमगा चमापन होमफु तरुक्ता लेंगाकना वाइथौ प्रोटेक्टेड फॉरेस्ट एरिया हाइना लाउथोकिबा मफम अमसु ओइरिबनी चिंग अदुदा चिंग लेबाक कोथोकपदा अथिंगबा लैरबसु चिंगमाई खरदा नौना जेसीबी सिजिनदुना लेबाक कोथोकपगी मफम लै लेबाक कोथोकिबा मफम सिंग खरदा जेसीबी अमसुंग ट्रक सिंग लैरंबा थेंगनखी मफम अदुदा चंगसिलुबददी लेबाक कोथोकपदी थेंगनखिदे अदुबु ट्रक अमा अनिदी लेबाक इनौ नौना होनबगी ममी तारमखी प्रोटेक्टेड एरिया ओइरिबा चिंग अदुगी ओइरिबा फिबम की मतंगदा थौबाल डिस्ट्रिक्ट की डिविजनल फॉरेस्ट ऑफिसर आर.के. अमरजीत का उनरुबदा उसोईपोकपी की चिंग अदुगी मतंगदा कोर्ट केस चथरी प्रोटेक्टेड एरिया लाउथोक्रबसु चिंग अदुदा पता तासलबसिंगना मखोइदा चिंग अदु इंग्लिसिंग अमगा चमापन होमफुदा पिरंबनी हाइना येलकपदगी केस तौनबनी थिजिलुबदा इंग्लिसिंग अमगा चमापन होमफु फाउबदा मियोय अनिदा अलॉटमेंट पिरमी अदुबु हौजिक फाउबदा अलॉटमेंट पिरंबसी मियोय 13 सुरकले हाइना फोंदोरकली चिंग असिदगी लेबाक कोथोकपा थिंगनबा थौबाल की डीसी अमदी एसपी यावबा डिस्ट्रिक्ट लेवल टास्क फोर्स अमा सेमदुना होटनाबदगी वाइथौ चिंगी परिंग अयामबदा चिंग लेबाक लौथोकपा थिंगबा ngamle चिंग लेबाक फिवम थीना कोथोखिबा उसोईपोकपीगी मफम असि लेबाक कोथोकपदा मतम चुप्पगी ओइना अथिंगबा थमलकपा तारबसु चिंग अदुदा उमंग अमुक ओइरकपदा चही 13 रोम चंखिगनी हाइना अमरजितना मखा ताखी उसोईपोकपीदा हुजिक मयामना उबिरिबा अखोइगी पाक्तकनना लेबाक लौथोकपगी कनोसे अखोइदसु याम थिना अवाबा अखोइगी थौबाल डिस्ट्रिक्ट की थौबाल फॉरेस्ट डिविजन सिदसु याम वाबा अमुक थेंगनजबदा मरमदी इंफ्रास्ट्रक्चर वाटपा अदुगा मेन पावर से कोई फॉरेस्ट डिपार्टमेंट हुजिकी ओइनदी याम वालगा लैबसिदा मसैसिदसु कोइना कोर्ट रिक्वेस्ट हाइपेट तौजगरे असेंबदु खंगदो कांदा तौबम थोकपदो तौबियो हुजिकी ओइनदी इंजंक्शन तौबियोना अदुमाइ थमजरी फजना साइंटिफिक स्टडी अमा तौरकांदा ए सिबोक्ति याय हाइबदो खंगदो मिनरगा कोर्ट लोन हाइजबनी अदुना प्रॉपर चैनल दा कोई एक नत्रगा रूल जिंगना पिबिरिबा प्रोविजन मयाम जे फजना यंगबिरगा कॉम्पिटेंट अथॉरिटी दा चे थाबिरकांदा फजना स्टडी तौहनबिरगा परमिशन पाइरगा कोर्ट पियो 11 kb वांखै 2 फीडर न कोनबा संगाईपात सबस्टेशन की कोंगबा नोंथोंबम लेकाई कोइजम लेकाई तोकपम लेकाई पूजा लंपाक नंबम चुथेक पुराना राजबरी निंगथेम पुखरी मपाल थांगपात मपाल अमदी ट्राइबल कॉलोनी हारिबा मफमसिंग असि हयेंग मई सेमगदबा मरमना अयुकी पुंग 13 दगी नुंगथिल पुंग मरी मखाई फावबा मई मुतकनी हाइना मणिपुर स्टेट पावर डिस्ट्रीब्यूशन लिमिटेड ना चेरोल अमदा खंगलकली साउथ कोरिया दा पांगथोखिबा चाही असिगी यांखै मातोय सुबा एशियन बॉडी बिल्डिंग चैंपियनशिप ता गोल लौरक्तुना जूनियर मिस्टर एशिया के मिंगथोल फंगलखरबा लाइटोन जम ऋषिकांतगी हंतक चटकदौरिबा मंगोलिया खोंगचत्ता मतेंग ओइननबा माइकै कयादगी सेलगी तेंगबांग पिनरकली
ngasi Ahmedabad lakpa miyoi kharana Impact TV ki office da laktuna Risikanta ga unaraba matungda sel gi tengbang piram khre tengbang piram liba miyoi sing adu Ahmedabad ta base tawba pharmaceutical company Jaidus Nephro Science amasung La Renan gi thomi singaktani Company ani asigi mihut anina lupa lising tara manga ki check ani khusinaram ki loinana Ahmedabad ki Panacea Biotech haiba company amagi thomini haiba amanasu senfam oina lupa lising manga tengbang lamki Mongolia da October thagi ani dagi mapan fauba chathagadoriba mapan suba World Bodybuilding and Physics Sports Championship 2017 da saruk yarunaba khongchat asigi apunba senfam lupa lak ani federation da pisangadabani hairi Yamlaba senfam asi piba ngamdabana maram oiraga kwa kaithel laishram laikai da leiba Prosperous Manipur kauba lanai gi lup amanasu Risikantagi manglan asi mangfaunaba ngamnanaba honari haiki Hiramasiga mari lenana Prosperous Manipur gi General Secretary T.S. Bon Bihari na Impact News phongdorakpada India ki mahut sinduna mingchat purakadoriba sanaroi asigi Mongolia khongchat kidamak ministry dagi lupa amagi mateng pirakpa laitri Government dagi karigumba mateng ama fauba laitabana senfam asi puthokna ba hotnabada awaba kaya mayoknare haiki championship asi kidamak Rishikanta thasigi kunmapanda Imphal thadokadabani adubu haiba senfam asi puthokpa ngamdrabadi khongchat asi chatpa ngamloidoribani maram asina khongchat asi mai pakpa ngamnaba kidamak Sanaba amasung body building bu thawai yauzaba miyamna Risikanta buning sibiduna mateng pangbiyu haina appeal tawrakli Ninghan nabigano practice adum satha biu sen gi mateng si akhoi gi Prosperous Manipur gi site tagi so akhoi gi group ki members sing tagi akhoi angam ba collect tawjaraga aduga akhoi gi through da akhoi ngamjangam jaba mafam da chacharaga akhoi na Risikanta gi world championship ki mangsimang mangphau nanaba adumaina wakalon ga loinana Risikanta da yaifa mangol supibiu aduga akhoi praja miyamna sports punung sibiba miyamna Risikanta gi Mongolia khongjat ki damakta sen gi tengwang supibiu moral support tawbiu yaifa mangol pibiu Lakliba September ki kunma pandegi November taramathoi fauba chayol taruk chupna Thoubal district ki oina food processing da base tauba entrepreneurship program ama Manipur Science and Technology Council Mastek na sinduna pangthok lagani Integrated Rural Development Service Organization IRDSO Wangjing da pangthok kadaba program asida yawning ba Thoubal district ki candidate singna Central Jail da laiba Mastek ki office da application form lauraba yagani hairi Lamdam asida Rohingya immigrants sing changlak kadra haibagi yelhomi singda mipaiba pokliba amasung lakliba state panchayat mikhal asina ILP movement asi nathaina thambire haina MB College ki associate professor Dr. Homen Thangjam na hairi Wafam asing asi Kaisampat Yumjau Lairembi Community Hall da pangthokpa National Identity Protection Council NIPCO gi taratare suba foundation degi thoramda Dr. Homen Thangjam na phongdor rakhibani Mahakna makha taraduna haikibada housing state asida lariba tongan ba kanglup khudingmakna amaga ki marakta nungsi chanana amadi amata oibagi wakhalon sagatpa mathautai ngasi ki thoramatuda saruk yakiba indigenous minority organization imom gi president Medum Maringna state asigi kanglup khudingmakna amata oibagi tangai fadaba sing asigi matangda wafam kaya thamki thoramatuda kanglup kaya gi makok thongba amadi nupi luchingbi kaya su saruk yaki panbayai nipco inkumja lising anigi September tara humdoida lamdam asida integrity puraknabagi wakhanda state asida khunda minariba kanglup khudingmakki marakta nungsi chanaba puraknaba amadi amata oinabagi pandamda semkibani Manipur khunda minariba phuruk khudingmasigi angama mateng haitare tongan ba phurup singi magi khundari ba khunjinda challakanda da awana taraba education ki line da sotharaba aduga lambi thong da sotharaba ana layeng jang da sotharaba kaya nikona sasara ka da angama mateng pangdana kunna sasari matung tarakpada nikona miya lebak miyang gi damakta angamba lebak sigi oiba phagani haiba natraga miyang gi apamba lamjing dina koina angamba takta hona dina nikogi thabak thorom kya pangthok sabang ngamjana ba gi dangta miyana su angamba mateng pangbi ba loina na nikobu nusibi
Myanmar Leriba Rohingya Muslim Amadi Bengali Muslim Gan Naknana Leriba Maitei Singda Muslim terrorist group Amadi Makhoigi Mue Singna attack Taubada Maitei Ohum Sokle Haina Maitei Youth Front Southeast Asia Ki Cherol Amana Hairi Myanmar da Hauzik Awaba Khudong Chada Bakaya Thengnariba Maitei Singi Damakta India government Amadi state government na Athuba Matamda Mityeng Changbinaba Loop Asina appeal Taurakli Anauba lengakna education amadi health sector da ahenba mityeng changli haina lauringai cherak asida thangmaiban khomdram selungba government upper primary school di mapu pandabaga pangkhak oire Imphal municipal corporation ward number 3 gi manungchanna thangmaiban thingel maruda englishing amga chamapan homfudagi school asi leirakhibani aribe school asigi campus ta laikai gi community hall sajan patanatana amot akai hundokfam amasung lanai miyoi singi gari amadi pot chai thamfam oiri School campus ta community hall laisan bana laikai gi deva karma thoklakpa matamda school asigi mahiroi singda chauna chaitheng piri masida natana usop amadi chakcha haijana bagi lukhak chagum amadi lanai mioi singna school asigi campus ta amot akai kaya paisan bana mahiroi sing masa sokhanna ba achauba machak ama oihauri campus asigi manungda thangmaiban thingel amadi lalambung mainam laikai anigi faunafam lambi amasu oiri School asigi headmistress Anobam Kiran Malana Impact News ta phongdorakpada school asi chahi kharagi mamangda nisa chaba singi makon oirambadagi laikai gi miyam ga tanaraga thong pansin badagi khara makhai di safare campus asigi fencing matik chana laitabana miyoi kharana amang asoi tawsilambada natana amot akai hundokfam oisilakpa asina khudong chadaba kaya mayokna halle haiki Nakalamaromda school khuding makta campus amadi sanitation luna na thamnanaba laibak asigi mafam sinba thungna tha asigi tang anmadagi taramanga fawba leptana chatharakpa swachhata pakwata campaign gi mami school asida tahauri School asigi oja singna sinduna campaign asigi saruk ama oina ngasi mahairoi singna punna rally amasu lakai adugi akoibada chatkhi Howziki main problem hai targadi akoi garbage si ngarang khara singdokhibai manam namdaba yani ngarang singdokre haidu ngasi nongam ga paida leisu ubiramani ko akoi ta singmadi akoi si education age ki program ama khoi da pire ko school singi jaga luna na thammo chhatra chhati singa punna waksi tawminau hatana program am khok pire da pire iba program sigi manung channa akoi committee gi kangbu da so khoine request tawjare haiba garbage oiriba jaga se khoi khajanjarage Smai tawdana aduga akoi signboard ama thelega haiba jaga sida phatauti hundok piranu sai sida akoi guardian oina ko kitchen guardian oi kari oina koi semjarage smai tawrage na haibdagi lekaina sudum ya bire sem si tawrasina akoi je tang 15 baw mangdo si khajalase na oja sing pisa khaijena ga akoi material sing asi lei se na lepna bane ko nong sing sina akoi su magi measurement kari gra do lowa yadadana leire Lakliba October Mapanda Vision Creative School of Science Alumni Association ki ahanba alumni me 2017 ga mari lenana mahiroi singi oiba GK competition ama pangthok lagani haina cherol amada khangalakli loinana numit asida school asigi hanagi mahiroi singna saruk yana basu appeal tawrakli Manipur lengakna thabak pigani haina thajaba piram laga thabak to onthoktre haina oinam samjai singna maral sirakli Manipur Press Club ta Paumi Singha unaba mada oinam samjaina hai ingkum jali singam ga jamapan marfutara tareta lilom kendra gi manung channa laifakpamda gehu konjil water supply scheme sanabaga mari lenana yanaba amagi makhada Manipur lengakta point kunthra gi lamlem na pikhi Matam adugi kada minister oina thawpuramba laikhidraba Alauddin Khan amadi PHED gi chief engineer Gauroga yanaba ama puraktuna water supply scheme asida mahaki machanupabu chowkidar oina thabak hapa haina yanaraba matungda lam adu pikhibani haina oinam samjaina phongdokhi adubu asukuiraba chahi asi fawbada lengakna mangonda pikhiba thajaba adu ngasi fawba thabak to onthoktre haina samjaina pendaba phongdorakli Hiram asiga mari lenana chief minister nongthombam biren gasu unaduna aiba waka cherol amasu tha asigi tara tarukta pisale adubu kanabadi oidre haina samjaina makha tarakli mahak na hariba wafam asi lengak na tabidrabadi law court ki mateng lauduna water supply scheme asi thingjalagani haina oinam samjaina cheksin wa thamlakli aina kathoiba lamsi water supply scheme ji khungangduda mayam gi khudong chawa phangnam gi damakta haiba lamsi aina donor tokjarubani
मसी फंगा मतुंग दा सरकारना करिगुम पोस्ट असि पिबिरकनी हाइदना तौबिगिबनी अदु होजि फावदा करिगुम अमद पिबिरक्त्रमनिना ओक्टोबर की तारीख 19 मनुंगदा थबक सिदा करिगुम सरकारना ओपोजिट ओइबा थबक अमा पिबिरक्त्रगति आई नवेम्बर की तारीख 1 दगिति आई थबक असि थिंगजेनजरगा कोर्ट की मतेंग लौजरगनी English singani supna amagi September ohumgi matungdagi appoint tawkraba state asigi government amadi government aided school singi untrained elementary teachers singna DEIED course ki damak registration tawbagi matam asi lakliba September 13 fawba sangtokle haina Directorate of Education ACE na cherol amada khangalakli loinana online registration tawba matamda confirm oikhidaba aranba UDISE code hapkhiba amadi fee thiba yakhidaba oja singi complaint sing adu www.manipureducation.gov.in dagi form gi performa download tawbiraga education ACE ki director gi mail ID deletmanipurcomplaints@gmail.com da thazilakpa yagani haina su khangalakli makhataba akupa marol gidamak September 13 tagi hauraga helpline number 7422043742 amadi 7005606566 da phone tawbasu yagani Matang swai se break ama lausage Manipur amadi malem gi tongan tongan be ipau single loina na khoi break te gyam thuna hanjarake impact news pu mi engta tuna lebiu sija mayam pamuka na taram nokchari Mathau ningthina tawdabaki damak ICDS nungbagi CDPO da cheksin wapi duna unanaba kayarak haikhrabasu ngasi fawba laktre haina nungba area joint action committee na hairi maram asina social welfare minister na athubada action lokhatpina ba committee asina appeal tawrakli makhoi gi demand sing September 19 fawbagi manungda fangdrabadi miyam gi achauba khongchangsu changsilagani haina cheksin wa thamlakli BA first semester da tamgadaba maitai mayek lairik lakliba September 10 fawbagi manungda matik chana fangalagani haina Directorate of Language Planning and Implementation na cherol amada khangalakli Manipur laingak na sillaga law uriba mafam khara Indian Army da pinana ba thawrang libasi sekmai gi akoi bita lairiba miyam na yaba ngamloi miyam gi apambagi mayokta laingak na thabak chatharabadi National Highway thingbaga loinana laingak ki oiba chawkhat thawrang gi thabak thawram thingba yauna khongjang kaya changsingani haina jacksonwa thamlakli ngasi awang sekmai schedule caste development committee amadi sekmai protection committee anina puna khusamnaduna National Highway number 2 Imphal Dimapur lambi gi saruk oiriba sekmai bazar da lambi tangkhai thingduna wakat mifam chathaki khongjang adugi saruk ama oina sekmai bazar gi akoibada leiba dukan sing thong lon ki business center pumba thabak lepki khoi saunaraba miyamna amata oina wakat khongchat amasu sekmai SDO office tamna chatki khongchat adugi saruk ama oina miyamna laingakna Indian Army da lampi ba yaroi laingaki mathong huktaba thawong yaningde haiba kholaw kaya lawki ngasi khongjang aduga mari lenana miyamna phongdorakpada laingakna hauzik Indian Army da pinana ba honariba lamsing asi hauzik law uriba mafamni lawfam sing asi pithokiba haibasi akoibada leiriba miyam sing asi sikro haibaga pangkhakni amadi masida laingakna miyam gi apambagi mayokta thabak chatharabadi makhal makha kaya gi khongjang changsilagani haina thamlakli सरकारना अखोई खुंगंग मरी की लम असी मांगन बिगनो लम सिंग असिबु कनबियु लमदम असिगी अखोई लोफम सिंग असी उजरगा मसा मसु लारिक लासु तमंजरीबा मसा मसु योक्स थाक्सरीबा असिगुम लोफम असी करिगुम मखल मत मांगन बिगनो हाइबा वाफम सि आइना सरकार आपिन तौजरी अखोइना साइलेंट लोइना लैजरीबा अखोइना साइलेंट लोइना हाइजरीबा सिदा करिगुम बता ताबिरक्तब तारगदे अखोई मखल मखा कयागी खोंथांग अखोई मियाम की मतेंग लोइना लौकचगनी अखोई पल प्रोग्रेस न सिंग तौरकनी अदुद नतना अखोई गे थवाई से मांगी तारगसु अखोई हनब लेतना अखोई की लोपम असी सोप यारोय हाइबा वाफम असीगा अखोई लेंगना दमक लैजगनी Tamenglong ki district administration amasung health department na district adudagi nupi ama angang unabada Imphal tamna chatpada lambi da oina angang unakiba thodok amabu nungaitaba phongdorakli
Impact News na fangba paugi matung ina District Administration na miyam da thadorok pa cherol da thaudok adu District Hospital da staff matik chana leiram labadi thoklam da bayai lengak na Dr. Singh thamnana ba amasung District adu gi anoba famung yangkhai leiba hospital da khujuk kulai loinana hongjinana ba thajaba pirakhibaga loinana Joint Action Forum amasung District adu gi miyam na irang na chingba haubidana ba paujal su pirakli MSPDCL की मखादा वर्क चार्ज ओइना थबक तौरिबा वर्कर सिंगबु लौथोकलगा मखोगी महुत्ता अनोबा वर्कर सिंग लौगनि हाइबा लेंगा की थौरांग अदु हंदोकदबनि हाइना वर्क चार्ज वर्कर सिंगना चंगसिलकपा खोंजिंगी सरुक अमा ओइना ngasi थौबालदसु MSPDL थौबालगी वर्कर सिंगना थबक लेपगा लोनना वाकन मिफम चथखरे Honorarium matik chana pidabata natana matam sangna wazaraklaba MSPDCL gi worker singbu lokthokani haibasi yaningde worker sing asibu regular tahanbiyo haina wakan mifam aduda taksinki Maitai Singbu Indian Constitution ki makhada schedule tribe list ta jalhalu haiduna changsilakpa khongjeng gi saruk amo oina lakliba September tang kunga mari nomaising numita hapta kangjebung da leiba iboyaima sumang lila sanglenda ayuk pung tara makhai dagi nungthil pung mari fauba nongmagi oiba miyam gi mot lobagi mifam ama pangthok lagani haina schedule tribe demand committee Manipur na cherol amada khangalagli Numit asida lamdam asigi club loop meira paibi loop ki mihut singna saruk yabiu hainasu pauzelakli Rotary Club of Polo City Imphal na lengak ki mahailoisang amagi oza nupida Nation Building Award piduna ikai khumnabu utkre Award piduna ikai khumnabu utkraba oza adu singjamai waikhom lekai government school gi oza pusparani ni award adu club asigi luchingba amasung member singna mahailoisang adu da chattuna khusinaki Club ki luchingba sing amasung member sing da mahiloi sing adugi mahiroi sing nasu achamba khudol pot sing tambiki English sing ani ga supna tara tare tara nipan ki ahan bo oina lakiba September tara tarukta DC Imphal East ki office chamber da Childline Advisory Board Childline Imphal ki mifam pangthok lagani Mifam asida board asigi member khuding magna saruk yanana ba cherol amana khangalakli Ministry of Human Resource Development Department of Higher Education Government of Indiana Sinduna Manipur University ki Vice Chancellor Secretariat ki Committee Room da Central University Singtagi oiba video conference ama pangthokre Human Resource Development ki Union Minister Prakash Javadekar na chair lauduna pangthokiba video conference aduda Manipur University ki oina Vice Chancellor Professor Adya Prasad Pandey, Dean of Humanities, Dean of Human and Environmental Sciences, Internal Quality Assessment Cell ki Director, Registrar amadi atai official singna saruk yakhi National Agriculture Insurance Scheme amadi National Crop Insurance Program hairiba scheme ani asi haukiba chahi English ani supna tara tarukta Pradhan Mantri Fasal Bima Yojana PMFBY haina onthokibadagi Manipur da scheme asi paikhat pidre haina All Manipur Progressive Farmers Association Amfana cherol amada khangalakli hairiba scheme asigi mari lenabo authority na athuba matamda scheme asi paikhat pinaba lenga ki pukning chingsilakli Hauzik sanabagi pauda Tarani toy suba Manipur State League Football Tournament ta Neroka FC sangakfam amadi SU sagolban ani mai pakre ngasi khumalampak ki artificial turf ground da sana kiba Football League Tournament asigi taramani Super League match amada Neroka FC sangakfam ki sanaroi Felix Udili Chidi S Subas amadi Waigo Pina match asigi ahanba kuntare nifu manga aduga match asigi ahapa matam nifu taret suba minute amadi homfunipan amasung marfu suba minute singda panjil ani chanduna nako nambol mapal bu yamna lakchana panjil taruk sinoda maithiba pikhibani Chathariba Football League Tournament asigi taramanga Super League tana SU sagolban gi sanaroi Emmanuel
Chineduna match asigi manga amadi nifu suba minute singda Panjil ani aduga Olari Prince Imekana match asigi homfumapan suba minute da Panjil amaga chanduna YPICU lalambungbu Panjil ahum sinoda maithiba pibangamki Kumokjam Ingocha Singh Memorial Trust ki sentang makhada All Manipur Football Association sinduna tha asigi taruk tagi chatharakliba Football League tournament asigi hayeng sanaga da batara taruk suba league match da klasa kaino amadi Trau kwa kaithelga taratare suba league tana Muvan Lai Athletics Club Kangpokpi amasung SSU Singjamai anina lamba taunaragani Imphal East District Football Association ki mityang makhada chathariba Ngangkham Boboy Memorial Second Division Football League Tournament ta MISGAO hata mai pakre ngasi ABA Khetrigao ki sanabungda sanakhiba Football League Tournament asigi amata ngairaba league match asida MISGAU hata gi sanaroi o santana match asigi yankhai mari suba minute chankhiba amata ngairaba Panjil aduna SSC Sektabu Panjil amasuinoda maithiba piki match asida MISGAU hata gi sanaroi Nasari amadi MD Chaubaga loinana SSC Sekta gi sanaroi Jonina match asida Sanabagi Chatna Pathap Thugairu Bagidamak Center Referee na yellow card amamam piki Football team taruk na chatharakliba Football League Tournament asida sarukyari Nahakpa Mapabi Memorial 3rd Division Football League Tournament ta YVO Hui Cup mai pakre ngasi Khetrigao da laiba ABA gi sanabung da sanakhiba Football League Tournament asigi league match amada YVO Hui Cup ki sanaroi ke Premanta na match ki tarani pa namadi yankhai mari suba minute Panjil ani MD Mustafa match ki nifumatoi suba minute Panjil ama aduga TYWO takhel gi sanaroi L Langambanasu masa mathanda chanjan sakhiba Panjil ama yauna YVO Hui Cup na TYWO takhelbu Panjil mari sunoda maithiba piki Imphal East District Football Association ki mityang makhada football team tara marina sarukyaduna chatharakliba Football League Tournament asigi hayeng makhata ba league match ama sanaragani Ahanba SIS Mani Sharma Memorial 3rd Division Football League Tournament ta SYPA awang sekmai amadi KSYC hiang thang ani mai pakre ngasi loitang khunau da laiba spinning mill gi sanabung da sanakhiba league tournament asigi Ahanba league ta SYPA awang sekmai gi sanaroi Rocky Sanna match asi loigadaba minute ama watlingai da chankhiba ama tangairba Panjil aduna YUC Irom Majrau bu Panjil ama sinoda maithiba piki Chatharakliba football tournament asigi ngasi sanakhiba ani suba league match na KSYC hiang thangna KYC awang khurkhul bu Panjil mari amada maithiba piki match asida mai pakraba KSYC hiang thangi sanaroi television na match kuntra mathoi amadi yankhai tare suba minute singda Panjil ani aduga Regan amasung abung ani na match ki kunmari amadi homfuma pan suba minute singda Panjil amamam chankhi maithi hauraba KYC awang khurkhul gi amata ngairaba Panjil aduna Robert na match ki humbudra suba minute chankhi Imphal West District Football Association gi mityang makhada chathariba Football League Tournament asida football team tarana sarukyari football tournament asigi makhata ba league match ani tha asigi tara mangada sanargani Hauzik Uzbekistan ki Tashkent da chathariba mapan suba Asian Age Group Aquatic Championship 2017 da India represent tawriba Manipur dagi N Wilson na high board platform da bronze medal fanglakle Hauzik Army Sport Institute ta train tawriba N Wilson na championship asida 1M springboard ta mari suba position amadi 3M springboard ta na manga suba position tarakpada Kongba Students Club KSC na nungaiba amasung thagatpa phongdorakli Loinana N Wilson ki coach oriba Malem Kunjeshwar Maitei busu thagatpa phongdorakli Aroibada bulletin asaki headlines amuka hanna miyam da thamjage
इंग्लिशिंग अनिगा सुपना तरा तरे तरा निपान की मनुंगदा पाइखत कदबा प्रोजेक्ट सिंग मतम चाना लोइसिननबा चीफ मिनिस्टर ना मरी लेनबा डिपार्टमेंट की मियोई सिंगदा खंगनख्रे NSNIM का सेंटर का वारोइसन पोरक्ट्रिंगैदा लालहलुप असिना हाथिबा कुकी मिचम चमापन ग सुपना मंगा की लीगल सेटलमेंट पुरकदबनि हाइना कुकी इनपीना तक्सिलकली NPF Manipur State की प्रेसिडेंट लौथोकले हाइबा वाफम मधु चटनाबा यारोइदबा वाफम नि हाइना NPF Manipur State की प्रेसिडेंट अवांगबो न्यू माइनस सेंगदोक्रे चिंगलेबा कोथोकपा लेप्तबदगी थौबाल डिस्ट्रिक्ट की मनुंग चनबा उसोईपोकपीदा लेरिबा उसोईपोकपी चिंगोल असी तुमखिदौरे हाइना मिपाइनरी अमसुंग जूनियर मिस्टर एशिया की मिंथोल फंगलखरबा लाइटोनजम ऋषिकांत की हंतक चटकदौरिबा मोंगालिया खोंगचत्ता मतेंग ओइनेनबा माइकई कयादगी सेल की तेंगबांग पिनरकली